ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯆꯠꯂꯨꯕꯅꯦ ꯅꯪꯗꯤ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯦ ꯑꯣ ꯑꯩꯈꯣꯏꯁꯦ ꯏꯋꯥ ꯉꯥꯡꯗꯕ ꯀꯨꯏꯔꯦ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯠꯂꯒ ꯉꯥꯛꯇꯪ ꯉꯥꯡꯅꯁꯤꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ 이베마 ꯅꯪꯕꯨ ꯈꯪꯕ꯭ꯔꯃꯤ ꯑꯁꯤꯒꯤ ꯏꯆꯦ ꯁꯈꯤꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯃꯧ ꯑꯅꯧꯕ ꯂꯥꯛꯄꯗꯣ ꯉꯔꯥꯡꯇ ꯑꯗꯨꯗꯨꯗ ꯃꯥꯅ ꯈꯣꯡꯕꯤ ꯑꯆꯧꯕꯗꯨꯅ ꯅꯦꯛꯁꯜꯂꯦꯃꯤ ꯑꯁ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯃꯧꯗꯨꯁꯨ ꯀꯤꯍꯠꯇ ꯂꯦꯝꯖꯩ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯃꯊꯪꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯇ꯭ꯔꯣ ꯑꯗꯨꯗꯣ ꯂꯨꯍꯣꯡꯕꯗꯒꯗꯤ ꯑꯩꯗꯤ ꯆꯠꯄꯒꯤ ꯋꯥꯒ ꯂꯩꯇꯦꯗ ꯆꯠꯁꯨ ꯆꯠꯅꯤꯡꯗꯦ ꯈꯣꯡꯕꯤ ꯅꯦꯛꯁꯟꯕꯒꯤꯗ ꯌꯦꯡꯕꯤꯔꯣ ꯃꯥꯅ ꯑꯩꯒꯤ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯈꯣꯡꯕꯤꯅ ꯆꯦꯠ ꯂꯥꯎ ꯅꯦꯛꯁꯟꯕꯗꯣ ꯃꯁꯨꯗ ꯎꯔꯕ ꯃꯁꯛ ꯈꯨꯅꯣꯏꯗꯨꯒ ꯇꯧꯔꯤ ꯁꯥꯖꯔꯤꯗꯣ ꯃꯥꯏ ꯃꯃꯧꯗꯨꯅ ꯂꯦꯝꯃꯤ ꯈꯨꯂꯦꯝꯗꯨꯒꯇꯧꯕꯅꯤ ꯕꯦꯝꯃ ꯃꯣꯏꯅꯦ ꯀꯩꯅꯣꯝꯃ ꯗꯦꯕ ꯀꯔꯃ ꯊꯣꯛꯄꯗꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯔꯥꯡ ꯆꯠꯇꯣꯏꯗꯣ ꯑꯩꯅꯁꯨ ꯈꯜꯂꯤꯅꯦ ꯅꯪꯁꯦ ꯂꯥꯛꯇꯕ ꯑꯣꯏꯅꯗꯧꯅ ꯈꯜꯂꯦꯕ ꯑꯁ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯕꯅ ꯃꯥꯅ ꯁꯤ ꯃꯩ ꯈꯪꯅ ꯆꯥꯟꯅꯕꯗꯣ ꯑꯗꯨ ꯄ꯭ꯂꯥꯎ ꯕꯣꯔꯥ ꯑꯃ ꯄꯤꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤꯅ ꯃꯆꯤꯠ ꯑꯃꯐꯥꯎꯁꯨ ꯄꯤꯔꯛꯇꯦ ꯂꯩꯁꯥꯕꯤꯒꯤ ꯑꯆꯥꯄꯣꯠꯇꯨꯁꯨ ꯄꯤꯔꯛꯇꯦ ꯍꯅꯥꯒꯤ ꯄꯤꯔꯛꯑꯦꯃꯤ ꯀꯕꯨꯡ ꯈꯔ ꯂꯐꯨꯏ ꯈꯔ ꯁꯦꯝ ꯈꯔ ꯑꯁ ꯃꯥꯒꯤ ꯍꯥꯏꯗꯤ ꯄꯣꯌꯦꯡꯗꯣ ꯑꯗꯨꯗꯨꯁꯨ 2,000ꯅꯦ ꯄꯤꯔꯤ 이씨 뭘 막다리 이씨 나도 양 짜대는 뭐지 아들이 왜 이씨 아우 야 ꯑꯁ ꯑꯩꯗꯤ ꯃꯊꯪꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯆꯥ ꯑꯗꯨꯝ ꯊꯛꯈꯤꯁꯤꯔꯥ 왜 닦이지 아들 말고 ꯑꯩ ꯑꯃ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯊꯥꯡꯅꯕ ꯍꯅꯨꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯗꯨꯅꯅꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒ ꯊꯥꯡꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯤꯗꯨꯗ ꯃꯣꯏ ꯃꯁꯨꯡꯇꯤ ꯑꯃ ꯂꯩꯕꯅꯤ ꯂꯥꯛꯏꯌꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯕꯣꯛ ꯑꯃꯅ ꯂꯥꯛꯈ꯭ꯔꯅꯦ ꯑꯗꯨ ꯃꯣꯏꯗ ꯇꯥꯟꯅꯔꯝꯃꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯩꯗꯨꯅ ꯃꯀꯣꯛ ꯆꯥꯛꯑꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯣꯏ ꯃꯁꯨꯒꯤ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟ ꯇꯥꯟꯅꯕꯤꯗꯨꯗꯤ ꯑꯗꯨꯁꯨ ꯍꯣꯁꯇꯦꯜꯗꯒꯤ ꯉꯔꯥꯡ ꯈꯛ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯗꯕꯨ ꯇꯥꯟꯅꯤꯅ ꯇꯥꯜꯂꯤ ꯃꯀꯣꯛꯇꯣ ꯌꯥꯎꯗꯕ ꯑꯝꯕꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯀꯔꯥꯏꯅꯣꯝ ꯆꯠꯈ꯭ꯔꯦ ꯃꯕꯣꯛꯇꯨꯒ ꯀꯩꯅꯣ ꯃꯁꯨꯗꯨꯒ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ ꯑꯗꯨꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯗꯣ ꯃꯥꯏ ꯃꯁꯨꯗꯣ ꯍꯦꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯕꯥꯈꯣꯟ ꯁꯤꯗꯅ ꯃꯁꯨꯗꯣ ꯗꯦꯜꯂꯤꯗ ꯊꯝꯈꯤꯕꯅꯤ ꯃꯣꯏ ꯃꯅꯦꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯣ ꯈꯛꯇ ꯇꯥꯏ ꯅꯪꯅ ꯍꯥꯏꯔꯛꯏꯗꯨꯒ ꯑꯗꯤ ꯃꯥꯒꯤ ꯄꯥꯎ ꯑꯩ ꯁꯨꯡꯇꯥ ꯇꯥꯗꯦ ꯇꯥꯒꯦꯁꯨꯅ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯀꯣꯛꯇꯣ ꯆꯥꯛꯄꯅꯤꯅꯀꯣ ꯃꯣꯏ ꯃꯁꯨꯗꯨꯅ ꯅꯠꯇꯦ ꯃꯕꯨꯡꯒꯁꯨ ꯆꯥꯛꯀꯁꯨ ꯊꯣꯡꯕꯤꯕ ꯆꯨꯝꯃꯦ ꯍꯦꯃꯟꯗ꯭ꯔꯃꯤ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯀꯦꯅꯦ ꯅꯪꯕꯨ ꯑꯃ ꯑꯁꯤꯒꯤ ꯀꯩꯅꯣꯗꯣ ꯈꯪꯕ꯭ꯔꯥ ꯃꯃꯤꯡꯗꯨꯗꯤ ꯀꯧꯗꯣꯏꯔꯣ ꯑꯗꯨꯗꯤ ꯁꯥꯗꯕꯤꯗ ꯀꯔꯝꯕꯅꯤ ꯑꯃ ꯑꯁꯤꯒꯤ ꯂꯩꯔꯛ ꯃꯅꯨꯡ ꯆꯪꯕꯩꯗ ꯑꯃ ꯂꯩꯕ ꯅꯨꯄꯥꯗꯣ ꯈꯪꯉꯦ ꯏꯁ ꯑꯗꯨꯗꯨꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯂꯨꯍꯣꯡꯉꯦ ꯅꯨꯄꯤ ꯆꯦꯜꯂꯦ